Federal Students Organization Kangleipak FESOK na lamdam asigi Maheiloishang Singda Kanglon Kaina Leingak ki Thabak ani Touramba sing thigattuna Kanglon chumna thamnaba changshillakkhiba khongjang ki sharuk ama oina ngasisu TS Paul Manipur Women's College ke ojah amasu Thabak ani Touramba Thengnare hairi hiramasiga mari lenana FESOK na thadorokpa cherol amana hai TS Paul Manipur Women's College added the Department of Physics the Assistant Professor Oina Touramba Miyoi ama Senapati District ke Maramda Leba Don Bosco College added Autonomous Tasu Department of Physics the Assistant Professor Oina ojah Oiramba FESOK na Thengnare hiram asigi matangda FESOK na TS Paul Manipur Women's College ke Principal amasung Governing body da hairaga thabak ani tauba oja yaurabade masana yana ngalingai da toknaba khanghanbiyu haiba wafam thambadage masana resignation letter preselambasu yauramle Kanglon gi wangwada Leingak ke Maheiloishang Singda Thabak ani tauriba sing asigi matangda Manipur Leingak na hakthengnana yengsenbiyu loinana FESOK na thigattuna Thabak ani tauriba miyoi sing Thabak ama toklaga ama khaktamak taubiyu karigumba wafam ase thawoidaduna adumak Thabak ani Touramba thengnarabade maduda thorakpa afafatigi tekchak pumba masana puzagadabani hainasu FESOK na thadorokpa cherol asina khangalakle